ꯊꯨꯝ ꯊꯥꯛꯄꯒꯤ ꯑꯃꯨꯛꯇꯪ ꯂꯣꯟꯈꯤꯒꯦ ꯃꯤꯅꯤꯠ ꯑꯃꯒꯨꯝꯕꯗ ꯑꯃꯗꯤ ꯈꯔ ꯄꯤꯛꯍꯟꯒꯦ ꯆꯥꯎꯔꯤꯁꯤ ꯎꯕꯁꯦ ꯉꯥꯃꯨꯁꯦ ꯑꯩꯅ ꯀꯩꯅꯣ ꯇꯧꯍꯧꯗꯗꯅ ꯉꯥꯜꯍꯧꯗꯗꯅ ꯁꯨꯔꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯁꯨꯒꯥꯏꯔ ꯊꯥꯛꯑꯒ ꯉꯥ ꯊꯥꯛ ꯃꯌꯥꯝ ꯉꯁꯤꯁꯨ ꯑꯅꯧꯕ ꯏꯟꯁꯥꯡ ꯃꯊꯦꯜ ꯑꯃ ꯄꯨꯗꯅ ꯂꯥꯛꯑꯦ ꯑꯩꯗꯤ ꯊꯥꯏꯅꯒꯤ ꯏꯟꯁꯥꯡ ꯍꯥꯏꯇꯥꯔꯦ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯆꯥꯔꯝꯕ ꯏꯟꯁꯥꯡꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯨꯅ ꯃꯌꯥꯝꯗꯤ ꯆꯥꯕ꯭ꯔꯥ ꯆꯥꯗꯕ꯭ꯔꯥ ꯈꯪꯗꯦꯀꯣ ꯃꯤꯒꯤ ꯆꯥꯛꯆꯥ ꯏꯊꯛ ꯍꯥꯏꯁꯦ ꯑꯃꯒ ꯑꯃꯒ ꯃꯥꯟꯅꯗꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯎꯊꯨꯝ ꯀꯥꯡꯁꯨꯁꯦ ꯃꯇꯝꯁꯤꯗꯗꯤ ꯃꯁꯤ ꯁꯤꯖꯟ ꯅꯥꯏꯕ ꯄꯣꯠꯅꯤ ꯍꯦꯛ ꯆꯣꯡꯉꯤꯉꯩ ꯅꯨꯡꯇꯤꯒꯤ ꯆꯥꯔꯁꯨ ꯆꯥꯏ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯎꯊꯨꯝꯁꯤ ꯀꯥꯡꯁꯨ ꯑꯃ ꯁꯨꯖꯔꯛꯀꯦ ꯁꯤ ꯍꯋꯥꯏ ꯃꯨꯕꯤ ꯃꯔꯨꯁꯤꯒ ꯊꯥꯛꯀꯅꯤ ꯍꯋꯥꯏ ꯃꯪꯒꯟꯒ ꯑꯝꯇ ꯊꯥꯛꯑꯣꯏ ꯁꯤ ꯊꯥꯛꯄꯅ ꯑꯗꯨꯝ ꯆꯥꯅꯩ ꯍꯥꯎꯋꯦ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯑꯔꯣꯕꯁꯦ ꯃꯌꯥꯏꯗ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯀꯛꯆꯠꯂꯒ ꯍꯣꯔꯦꯟ ꯎꯊꯨꯝ ꯀꯥꯡꯁꯨꯁꯤꯗ ꯆꯥꯏꯅꯦꯕ ꯁꯤꯁꯨ ꯄꯣꯡ ꯄꯣꯡ ꯁꯣꯏꯔꯒ ꯆꯥꯏꯅꯦꯕ ꯎꯊꯨꯝ ꯀꯥꯡꯁꯨꯗ ꯌꯣꯡꯆꯥꯛ ꯊꯥꯛꯄ ꯌꯥꯝ ꯆꯥꯅꯩ ꯌꯣꯡꯆꯥꯛ ꯌꯥꯝ ꯄꯥꯝꯃꯤ ꯑꯩꯈꯣꯏꯗꯤ ꯌꯣꯡꯆꯥꯛ ꯑꯍꯨꯝꯅꯤꯁꯦ ꯑꯗꯒꯤ ꯁꯤꯒꯤ ꯂꯦꯇꯁ ꯃꯅꯥꯁꯤꯃ ꯀꯣꯠꯂꯅꯤ ꯑꯩꯅ ꯇꯣꯅꯤꯡꯈꯣꯛ ꯐꯛꯄꯥꯏ ꯀꯥꯡꯉꯨꯃꯥꯟ ꯌꯨꯝꯗꯒꯤ ꯍꯦꯛꯑꯦ ꯐꯗꯤꯒꯣꯝꯁꯤꯗ ꯂꯩꯔꯦ ꯁꯤ ꯊꯥꯛꯑꯅꯤ ꯑꯗꯨꯒ ꯆꯥꯔꯅꯤ ꯇꯤꯟ ꯑꯗꯨꯝ ꯌꯣꯠꯂꯦ ꯑꯗꯨꯒ ꯁꯤꯒꯤ ꯉꯥ ꯑꯇꯥꯎꯕꯁꯦ ꯁꯤꯒ ꯁꯤ ꯁꯧꯒꯤ ꯃꯆꯥ ꯑꯅꯧꯕꯅꯦ ꯁꯤꯒ ꯀꯥꯡꯁꯣꯏꯗꯤ ꯊꯥꯎ ꯉꯧꯗꯕꯤꯗ ꯊꯣꯡꯗꯣꯏꯅꯤ ꯅꯄꯥꯛꯄꯤ ꯊꯥꯛꯑꯅꯤ ꯁꯤ ꯊꯥꯛꯑꯅꯤ ꯑꯗꯨꯒ ꯑꯩ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯁꯧꯒꯤꯁꯤꯃ ꯊꯣꯡꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯏꯆꯥꯁꯤꯡ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄ ꯏꯆꯥꯁꯤꯡ ꯃꯌꯥꯝꯕꯨ ꯏꯃꯥꯅ ꯍꯟꯅ ꯊꯥꯒꯠꯂꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛ ꯍꯧꯅꯕ ꯇꯧꯖꯔꯒꯦ ꯑꯩ ꯁꯦꯝ ꯁꯥꯕ ꯍꯧꯖꯔꯒꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯅꯄꯥꯛꯄꯤꯁꯦ ꯍꯥꯟꯅ ꯀꯛꯊꯠꯂꯒꯦ ꯁꯧꯒꯤ ꯊꯣꯡꯕꯁꯤꯗꯤ ꯅꯄꯥꯛꯄꯤꯅ ꯍꯥꯎꯏꯀꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯁꯦ ꯀꯌꯥ ꯂꯩꯒꯦ ꯌꯥꯝ ꯇꯣꯏꯅ ꯍꯪꯕꯤꯔꯛꯑꯦ ꯑꯗꯣ ꯑꯁꯦꯡꯕ ꯍꯥꯏꯖꯔꯒꯦ ꯑꯁꯦꯡꯕꯒꯤ ꯂꯩꯕꯗꯤ ꯏꯃꯥ ꯏꯆꯥꯗ ꯂꯩꯒꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ 5 ꯂꯩꯖꯩ ꯏꯁꯨ ꯑꯅꯤꯒ ꯏꯆꯥꯅꯨꯄꯤꯒ ꯑꯉꯥꯡ ꯏꯁꯨ ꯅꯨꯄꯤ ꯑꯍꯟꯗꯣ ꯍꯧꯖꯤꯛ ꯄꯩꯈꯥ ꯊꯥꯔꯤꯌꯦ ꯑꯗꯨꯅ ꯑꯉꯥꯡ ꯄꯩꯈꯥꯒꯤ ꯏꯆꯥꯅꯨꯄꯤꯁꯨ ꯂꯩ ꯑꯗꯨꯅ ꯄꯨꯟꯅ ꯑꯩꯈꯣꯏ 5 ꯂꯩꯖꯩ ꯐꯗꯤꯒꯣꯝ ꯑꯃꯨꯛ ꯁꯣꯏꯗꯣꯛꯑꯒꯦ ꯐꯗꯤꯒꯣꯝꯁꯦ ꯁꯨꯃꯥꯏꯅ ꯃꯇꯣꯟꯗꯩ ꯍꯥꯟꯅ ꯁꯣꯏꯔꯦ ꯉꯁꯤꯗꯤ ꯃꯇꯣꯟꯁꯤꯅ ꯀꯥꯡꯁꯨꯗ ꯊꯥꯛꯅꯕ ꯁ꯭ꯋꯥꯏ ꯊꯝꯃꯒꯦ ꯏꯟꯁꯥꯡꯗ ꯊꯥꯛꯑꯒꯦ ꯁꯤꯅ ꯃꯩ ꯊꯥꯒꯠꯂꯦ ꯁꯧꯒꯤ ꯊꯣꯡꯅꯕ ꯎꯌꯥꯟꯁꯦ ꯊꯥꯡꯒꯠꯂꯦ ꯃꯍꯤ ꯈꯔ ꯍꯥꯞꯆꯜꯂꯒꯦ ꯌꯥꯔꯅꯤ ꯃꯣꯔꯣꯛꯁꯦ ꯁꯧꯒꯤ ꯊꯣꯡꯕꯩꯁꯦ ꯑꯇꯦꯛꯄ ꯊꯥꯛꯑꯔꯣꯏ ꯑꯩꯅ ꯁꯨꯃꯥꯏꯅ ꯉꯥꯔꯤꯒ ꯃꯦꯠꯂꯒ ꯍꯩꯖꯤꯜꯂꯅꯤ ꯑꯩꯗꯤ ꯁꯤꯅ ꯍꯥꯎꯋꯦ ꯍꯥꯞꯆꯜꯂꯦ ꯉꯥꯔꯤꯒ ꯃꯦꯠꯂꯒ ꯃꯍꯤꯁꯤ ꯁꯧꯔ ꯍꯩꯖꯟꯅꯤ ꯌꯥꯔꯦ ꯇꯣꯏꯔꯦꯗꯣ ꯁꯤꯗꯅ ꯎꯊꯨꯝ ꯐꯨꯠꯄ ꯍꯧꯔꯒꯦ ꯃꯩ ꯊꯥꯒꯠꯂꯦ ꯁꯤ ꯊꯥꯡꯒꯠꯂꯦ ꯃꯍꯤ ꯈꯔ ꯍꯥꯞꯆꯜꯂꯒꯦ ꯌꯥꯔꯦ ꯍꯋꯥꯏꯁꯦ ꯃꯈꯥ ꯊꯪꯈ꯭ꯔꯒꯦ ꯍꯋꯥꯏ ꯃꯔꯨ ꯎꯊꯨꯝꯅ ꯃꯊꯛ ꯊꯪꯒꯦ ꯑꯃꯨꯛꯇꯪ ꯀꯥꯝꯃ ꯇꯣꯛꯇꯣꯏꯅꯤ ꯑꯗꯨꯝ ꯍꯋꯥꯏ ꯃꯔꯨꯁꯨ ꯑꯗꯨꯝ ꯃꯨꯜꯂꯦ ꯎꯊꯨꯝꯁꯤꯁꯨ ꯑꯗꯨꯝ ꯌꯥꯝ ꯊꯨꯅ ꯃꯨꯟꯕ ꯄꯣꯠꯅꯤ ꯂꯣꯏꯔꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯃꯣꯔꯣꯛꯀ ꯉꯥꯔꯤꯒ ꯃꯦꯠꯂꯦ ꯍꯩꯔꯤꯕꯣꯞꯁꯦ ꯍꯥꯞꯄꯦ ꯁꯤꯗ ꯑꯗꯨꯝ ꯑꯩꯅ ꯊꯦꯛꯆꯜꯂꯦ ꯁꯤ ꯍꯩꯖꯜꯂꯦ ꯁꯤꯡ ꯈꯔ ꯑꯃꯒ ꯊꯥꯛꯆꯜꯂꯒꯦ ꯁꯤꯒꯤ ꯃꯔꯣꯏ ꯅꯄꯥꯛꯄꯤꯁꯤ ꯊꯥꯛꯆꯜꯂꯒꯦ ꯁꯧꯒꯤꯁꯤꯁꯨ ꯊꯥꯛꯆꯟꯈ꯭ꯔꯅꯤ ꯑꯩꯗꯤ ꯁꯧꯒꯤꯁꯦ ꯍꯦꯛ ꯍꯧꯕꯒ ꯊꯥꯛꯆꯜꯂꯦ ꯑꯃꯨꯛꯇꯪ ꯁꯧꯒꯠꯍꯟꯈꯤꯒꯦ ꯑꯗꯨꯒ ꯉꯥ ꯑꯃꯨꯛ ꯊꯥꯛꯀꯦ ꯉꯥꯁꯦ ꯃꯌꯥꯏꯗ ꯑꯃꯨꯛꯇꯪꯗꯤ ꯊꯥꯗꯠꯀꯦꯗ ꯆꯥꯎꯃꯟꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯉꯥ ꯊꯥꯛꯆꯜꯂꯒꯦ ꯁꯧꯔꯦ ꯁꯧꯒꯤ ꯊꯣꯡꯕꯁꯤꯗꯤ ꯌꯥꯝ ꯀꯨꯏ ꯆꯪꯗꯦ ꯁꯧꯒꯤꯁꯦ ꯉꯟꯇꯥ ꯊꯥꯛꯆꯜꯂꯤꯅꯦ ꯁꯧꯔꯕꯅꯤꯅ ꯉꯥꯁꯦ ꯊꯥꯛꯆꯟꯈ꯭ꯔꯒꯦ ꯍꯥꯎꯅꯕ ꯈꯔ ꯀꯨꯏꯅ ꯂꯣꯜꯂꯒ ꯂꯣꯜꯂꯦ ꯐꯅ ꯀꯨꯏꯅ ꯌꯥꯔꯅꯤ ꯁꯧꯒꯤ ꯊꯣꯡꯕꯁꯦ ꯊꯨꯝ ꯊꯥꯛꯆꯜꯂꯒꯦ ꯁꯧꯒꯤ ꯊꯣꯡꯕ ꯑꯩꯅ ꯉꯟꯇꯥ ꯊꯥꯛꯆꯜꯂꯤꯗꯣ ꯁꯧꯒꯤꯗꯣ ꯃꯨꯟꯅꯕ ꯊꯨꯝ ꯊꯥꯛꯇ꯭ꯔꯤꯉꯩꯗ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯍꯥꯟꯅ ꯊꯥꯛꯆꯟꯈ꯭ꯔꯒꯦ ꯑꯗꯨꯒ ꯊꯨꯝ ꯑꯃꯨꯛ ꯊꯥꯛꯑꯒꯦ ꯌꯥꯝꯅ ꯇꯧ ꯃꯥꯜꯂꯦ ꯄꯥꯈꯠꯂꯦ ꯊꯨꯝ ꯊꯥꯛꯄꯒꯤ ꯑꯃꯨꯛꯇꯪ ꯂꯣꯟꯈꯤꯒꯦ ꯃꯤꯅꯤꯠ ꯑꯃꯒꯨꯝꯕꯗ ꯎꯊꯨꯝ ꯀꯥꯡꯁꯨꯗ ꯊꯥꯛꯅꯅꯕ ꯌꯣꯡꯆꯥꯛꯁꯦ ꯁꯣꯏꯔꯒꯦ ꯃꯔꯨ ꯑꯃꯅ 3-4ꯗꯩ ꯍꯦꯟ ꯊꯣꯛꯑꯣꯏ ꯁꯤ ꯃꯔꯨ ꯏꯁꯤꯠ ꯁꯤꯠꯂꯤ
ꯑꯔꯣꯕꯁꯤꯗꯤ ꯇꯪꯈꯥꯏꯗꯪ ꯀꯛꯀꯦ ꯁꯨꯃꯥꯏꯅ ꯑꯍꯨꯝꯒ ꯊꯣꯛꯑ ꯏꯟꯁꯥꯡꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯁꯣꯏꯔꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯊꯥꯛꯆꯜꯂꯦ ꯂꯣꯏꯔꯦ ꯍꯦꯛꯇ ꯌꯨꯡꯅ ꯂꯦꯟꯊꯔꯦ ꯆꯥꯎꯋꯦ ꯁꯤ ꯌꯣꯡꯆꯥꯛ ꯃꯔꯨꯁꯤꯗꯤꯗ ꯈꯨꯆꯥꯎ ꯑꯃ ꯌꯣꯡꯆꯥꯛ ꯃꯔꯨꯁꯤ ꯆꯥꯎꯕꯩꯅꯦ ꯃꯌꯥꯏꯗ ꯀꯣꯏꯔꯤꯁꯦ ꯁꯤꯃꯗꯤ ꯈꯔ ꯄꯤꯛꯑꯝꯃꯤ ꯑꯃꯨꯛ ꯆꯥꯎꯔꯤꯁꯤ ꯎꯕꯁꯦ ꯌꯣꯡꯆꯥꯛ ꯃꯔꯨ ꯆꯥꯎꯕꯩꯅꯦꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯌꯣꯡꯆꯥꯛ ꯁꯣꯏꯕ ꯀꯥꯡꯁꯨ ꯁꯨꯅꯕ ꯑꯃꯨꯛ ꯇꯧꯔꯒꯦ ꯎꯊꯨꯝꯁꯦ ꯏꯪꯍꯜꯂꯤ ꯏꯟꯁꯥꯡꯗꯤ ꯊꯣꯡꯕ ꯂꯣꯏꯔꯦꯕꯨ ꯁꯤ ꯏꯪꯍꯜꯂꯤꯉꯩꯗ ꯉꯥꯔꯤ ꯑꯃꯇ ꯂꯧꯒꯦ ꯍꯧꯗꯣꯡꯒꯤꯁꯨ ꯂꯧꯒꯦ ꯉꯥ ꯉꯥꯟꯁꯤꯜꯍꯧꯗ꯭ꯔꯦ ꯁꯨꯔꯒꯦ ꯀꯣꯟꯗ ꯁꯤ ꯉꯥꯃꯨꯁꯦ ꯑꯩꯅ ꯀꯩꯅꯣ ꯇꯧꯍꯧꯗꯗꯅ ꯉꯥꯜꯍꯧꯗꯗꯅ ꯁꯨꯔꯦꯗꯣ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯁꯨꯒꯥꯏꯔ ꯊꯥꯛꯑꯒ ꯉꯥ ꯊꯥꯛꯇꯗꯤ ꯊꯨꯝ ꯈꯔ ꯊꯥꯛꯆꯜꯂꯒꯦ ꯁꯨꯃꯥꯏꯅ ꯁ꯭ꯋꯥꯏꯗ ꯉꯁꯥꯏꯅ ꯃꯣꯔꯣꯛꯀꯗꯤ ꯃꯦꯠꯊꯣꯛꯑꯦ ꯃꯣꯔꯣꯛꯇꯤ ꯂꯧꯔ ꯃꯦꯠꯊꯣꯛꯑ ꯊꯝꯃꯦꯕ ꯁꯤ ꯉꯥꯔꯤꯁꯦ ꯍꯥꯞꯆꯜꯂꯒꯦ ꯉꯥꯔꯤꯁꯤꯁꯨ ꯑꯩꯅ ꯃꯔꯨꯒ ꯂꯣꯏ ꯃꯟꯊꯣꯛꯄ ꯁꯤ ꯉꯥꯔꯤꯒ ꯃꯣꯔꯣꯛꯀ ꯃꯦꯠꯄꯁꯤ ꯁꯤꯗ ꯑꯃꯨꯛ ꯍꯩꯖꯜꯂꯒꯦ ꯁꯤ ꯇꯣꯠꯁꯜꯂꯗꯝꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯎꯊꯨꯝ ꯀꯥꯡꯁꯨꯗꯤ ꯌꯥꯝ ꯀꯨꯞꯅ ꯁꯣꯏꯗꯦ ꯄꯣꯔꯞ ꯑꯗꯨꯝ ꯁꯣꯏ ꯎꯊꯨꯝ ꯀꯥꯡꯁꯨ ꯂꯣꯏꯔꯦ ꯍꯥꯞꯄꯒꯦ ꯌꯥꯔꯦ ꯍꯥꯞꯄꯦ ꯑꯗꯩ ꯃꯔꯣꯏ ꯑꯃꯨꯛ ꯊꯥꯛꯂꯛꯑꯒꯦ ꯑꯗꯩ ꯐꯗꯤꯒꯣꯝ ꯈꯔ ꯁꯨꯃꯥꯏꯅ ꯆꯥꯏꯁꯤꯜꯂꯅꯤ ꯑꯗꯒꯤ ꯁꯤꯅ ꯐꯛꯄꯥꯏꯅꯦ ꯐꯛꯄꯥꯏ ꯃꯅꯥ ꯑꯅꯤ ꯑꯍꯨꯝ ꯑꯃ ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯜꯂꯅꯤ ꯁꯤꯅ ꯀꯥꯡꯉꯨꯃꯥꯟ ꯃꯅꯥꯅꯤ ꯁ꯭ꯋꯥꯏ ꯊꯦꯠꯆꯜꯂꯒꯦ ꯁꯤꯅ ꯁꯣꯝꯗ ꯌꯣꯡꯆꯥꯛ ꯍꯥꯞꯆꯜꯂꯒꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯌꯣꯡꯆꯥꯛ ꯑꯁꯣꯏꯕꯁꯤ ꯈꯔ ꯍꯥꯞꯄꯅꯤ ꯁ꯭ꯋꯥꯏꯗꯅ ꯑꯔꯣꯕ ꯈꯔ ꯍꯥꯞꯄꯅꯤ ꯑꯣꯛꯇ꯭ꯔꯒ ꯂꯧꯗꯅ ꯁꯤꯒꯤ ꯑꯗꯨꯝ ꯆꯥꯗꯣꯏꯅꯦ ꯁꯤꯅ ꯌꯥꯔꯦ ꯏꯟꯁꯥꯡ ꯑꯃꯨꯛ ꯍꯥꯞꯄꯒꯦ ꯉꯁꯥꯏꯒꯤ ꯐꯗꯤꯒꯣꯝ ꯊꯥꯛꯈꯤꯕꯗꯣ ꯀꯨꯏꯔꯗꯅ ꯃꯨꯜꯂꯦꯗꯨ ꯇꯥꯔꯦ ꯉꯥ ꯉꯥꯛꯇꯅꯤꯗ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯅꯤꯅ ꯉꯥ ꯉꯥꯛ ꯉꯥꯏꯔꯦ ꯁꯧꯒ꯭ꯔꯤ ꯃꯄꯪ ꯈꯤꯇ ꯍꯥꯞꯄꯛꯈꯤꯒꯦ ꯃꯌꯥꯝ ꯆꯥꯛ ꯂꯣꯏꯖꯔꯦ ꯃꯍꯥꯎ ꯈꯤꯇꯪ ꯌꯦꯡꯖꯔꯛꯑꯒꯦ ꯆꯝꯐꯨꯠꯁꯦ ꯍꯥꯟꯅ ꯈꯤꯇꯪ ꯍꯨꯛꯑꯦ ꯑꯩꯅ ꯉꯥꯟꯕꯅꯦ ꯀꯣꯕꯤꯁꯦ ꯀꯣꯕꯤ ꯑꯉꯥꯟꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯉꯥ ꯃꯇꯝꯁꯦ ꯆꯥꯎꯃꯟꯈ꯭ꯔꯦ ꯀꯣꯟꯅ ꯊꯥꯡꯊꯔꯒꯦꯗ ꯊꯨꯝ ꯌꯦꯡꯕ ꯍꯥꯏꯗꯤ ꯌꯦꯡꯒꯗꯝ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯦ ꯍꯥꯟꯅ ꯌꯦꯡꯉꯛꯑꯒꯦ ꯍꯥꯎꯋꯦ ꯁꯨꯃꯥꯏꯅ ꯁꯧꯒ꯭ꯔꯤ ꯃꯆꯥ ꯑꯣꯏꯔꯤꯉꯩꯒꯤ ꯊꯣꯡꯉꯒ ꯍꯥꯎꯕꯁꯤꯅ ꯈꯨꯍꯥꯎ ꯑꯃꯅꯦꯕ ꯁꯤꯁꯨ ꯌꯥꯝ ꯍꯥꯎꯋꯦꯕ ꯌꯣꯡꯆꯥꯛ ꯑꯔꯣꯕꯁꯤ ꯄꯥꯏꯒꯦ ꯀꯣꯀꯣꯁꯤꯗ ꯈꯤꯇꯪ ꯊꯥꯡꯊꯔꯀꯥꯟꯗ ꯐꯛꯄꯥꯏ ꯑꯃ ꯄꯥꯏꯒꯦ ꯀꯥꯡꯉꯨꯃꯥꯟ ꯑꯃ ꯄꯥꯏꯒꯦ ꯇꯣꯅꯤꯡꯀꯣꯛ ꯑꯃ ꯃꯅꯥ ꯑꯃ ꯊꯠꯂꯦ ꯀꯥꯡꯁꯨꯁꯦ ꯈꯤꯇꯪ ꯌꯥꯝ ꯍꯥꯞꯀꯦ ꯂꯦꯇꯁꯁꯤꯡꯁꯨ ꯁꯨꯃꯥꯏꯅ ꯍꯥꯞꯆꯟꯒꯦ ꯑꯗꯨꯒ ꯄꯣꯔꯣꯛ ꯄꯣꯔꯣꯛ ꯁꯥꯏꯊꯔꯛꯀꯦ ꯈꯨꯍꯥꯎ ꯑꯃ ꯆꯥꯛꯈꯣꯝ ꯆꯥꯎꯃꯟꯈꯤꯗꯅ ꯀꯨꯏꯅ ꯋꯥ ꯉꯥꯡꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯦ